ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯔꯤꯒꯤ ꯃꯔꯝꯗꯅꯣ? ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯈꯣꯏ ꯅꯥꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯅꯥꯕ ꯇꯦꯕ꯭ꯂꯦꯠ ꯒꯨꯂꯤꯒꯤ ꯃꯈꯥ ꯄꯣꯜꯂꯒ ꯍꯤꯡꯒꯅꯤ? ꯅꯪꯅ ꯀꯔꯤ ꯈꯜꯂꯤ? ꯑꯅꯥꯕ ꯃꯤ ꯑꯃꯗ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯅꯥꯕ ꯏꯁꯥꯒꯤ ꯏꯊꯧ ꯃꯁꯛ ꯈꯪꯗꯕ, ꯍꯩꯅꯕꯤ, ꯃꯇꯝ ꯅꯥꯏꯗꯕꯗꯒꯤ ꯑꯅꯥꯕ ꯂꯥꯛꯏ꯫ ꯑꯩ ꯅꯪꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯣꯏ꯫ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯛ ꯊꯥꯗꯣꯛꯀꯅꯨ꯫ ꯅꯪꯅ ꯊꯥꯗꯣꯛꯅꯤꯡꯂꯕꯁꯨ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯝꯗ ꯏꯟꯇ꯭ꯔꯣ 8 ꯈꯛ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤ꯫ ꯁꯤ ꯅꯪꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯊꯥꯗꯣꯛꯂꯕꯁꯨ ꯑꯩꯅ ꯊꯤꯡꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤ, ꯏꯟꯇ꯭ꯔꯣ 8 ꯈꯛꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ꯫ ꯑꯍꯥꯟꯕꯗ, ꯑꯌꯥꯝꯕ ꯑꯅꯥꯕ ꯈꯪꯍꯧꯗꯅ ꯂꯥꯛꯇꯦ꯫ ꯃꯍꯥꯛ ꯆꯨꯝꯗꯕ ꯄꯨꯟꯁꯤ ꯈꯨꯍꯤꯡ, ꯆꯨꯝꯗꯕ ꯍꯩꯅꯕꯤ, ꯃꯁꯥꯅ ꯁꯦꯝꯖꯕꯗꯒꯤ ꯄꯨꯟꯁꯤꯗ ꯑꯅꯥꯕꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯍꯤꯡꯉꯤ꯫ ꯍꯤꯗꯥꯛ ꯁꯤꯝꯇꯣꯝꯁꯤꯡꯕꯨ ꯅꯝꯊꯩ꯫ ꯔꯨꯠ ꯀꯣꯖ ꯐꯠꯇꯕ ꯍꯩꯅꯕꯤꯅ ꯑꯣꯏ꯫ ꯑꯅꯤꯁꯨꯕꯗ, ꯑꯩꯈꯣꯏꯅ ꯑꯂꯥꯟꯕꯗ ꯊꯥꯖꯗꯨꯅ ꯍꯤꯡꯉꯤ꯫ ꯖꯤꯟꯁꯅ ꯃꯤꯁꯛ ꯑꯃꯕꯨ ꯅꯥꯒꯅꯤ ꯅꯥꯔꯣꯏ ꯋꯥꯔꯦꯞ ꯂꯧꯏ꯫ ꯑꯁꯦꯡꯕ, ꯖꯤꯟꯁꯅ ꯋꯥꯔꯦꯞ ꯂꯧꯗꯦ꯫ ꯃꯤꯁꯛ ꯑꯃꯒꯤ ꯄꯨꯟꯁꯤ ꯈꯨꯍꯤꯡꯅꯁꯨ ꯃꯍꯥꯛ ꯀꯔꯤ ꯅꯥꯒꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯃꯤ꯫ ꯋꯥꯈꯜ ꯂꯩꯃꯟ ꯑꯆꯝꯕ ꯑꯅꯥꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯃꯈꯣꯜ ꯊꯣꯛꯇꯅ ꯃꯤꯁꯛ ꯑꯃꯕꯨ ꯃꯥꯡꯍꯟꯕ ꯉꯝꯃꯤ꯫ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅ ꯅꯠꯇꯦ꯫ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯁꯛ ꯈꯪꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯆꯍꯤ ꯌꯥꯝꯂꯛꯄ ꯅꯦꯆꯔꯦꯜꯅꯤ꯫ ꯄꯥꯡꯒꯜ ꯀꯜꯍꯟꯕ ꯁꯣꯜꯍꯟꯕ ꯅꯪꯒꯤ ꯅꯊꯧꯗꯥꯡꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯈꯪꯗꯕ ꯌꯥꯗꯕ ꯀꯔꯤꯅꯣ? ꯃꯤꯁꯛ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯕ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯍꯤꯡꯉꯤ꯫ ꯄ꯭ꯔꯣꯀ꯭ꯔꯥꯁꯇꯤꯅꯦꯁꯟ ꯊꯕꯛ ꯊꯦꯡꯊꯍꯟꯕ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯐꯝ ꯊꯣꯛꯏ꯫ ꯍꯌꯦꯡ ꯇꯧꯒꯅꯤ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯒꯤ ꯅꯠꯇꯦ, ꯍꯌꯦꯡꯗꯒꯤ ꯃꯁꯥꯅ ꯃꯁꯥꯃꯛꯄꯨ ꯇꯞꯅ ꯇꯞꯅ ꯐꯠꯇꯕ ꯍꯩꯅꯕꯤꯗ ꯆꯤꯡꯊꯖꯩ꯫ ꯃꯔꯤꯁꯨꯕꯗ, ꯗ ꯔꯨꯜ ꯑꯣꯐ ꯃꯦꯟꯇꯦꯜ ꯁ꯭ꯇꯔꯦꯡꯊ꯫ ꯃꯤꯁꯛ ꯑꯅꯤ ꯆꯞ ꯃꯥꯟꯅꯩ꯫ ꯑꯃꯅ ꯀꯜꯂꯤ, ꯑꯃꯅ ꯁꯣꯜꯂꯤ꯫ ꯈꯦꯠꯅꯕ ꯃꯇꯥꯡ ꯃꯇꯝꯒꯤ ꯅꯠꯇꯦ꯫ ꯈꯦꯠꯅꯕ ꯊꯕꯛ ꯂꯩꯊꯣꯛꯇꯕꯒꯤ ꯊꯧꯅꯥ ꯂꯩꯕꯒꯤ ꯈꯦꯠꯅꯕꯅꯤ꯫ ꯃꯉꯥꯁꯨꯕꯗ, ꯃꯤꯁꯛ ꯑꯃꯅ ꯄꯨꯟꯁꯤꯗ ꯀꯔꯝꯅ ꯑꯍꯣꯡꯕ ꯄꯨꯔꯛꯏ? ꯃꯤꯁꯛ ꯑꯃꯅ ꯑꯍꯣꯡꯕ, ꯑꯅꯥꯕ ꯑꯋꯥꯕ ꯐꯪꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯍꯣꯡꯕ ꯄꯨꯔꯛꯇꯦ꯫ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ ꯀꯤꯕꯅ ꯑꯍꯣꯡꯕ ꯄꯨꯔꯛꯏ꯫ ꯃꯤꯁꯛ ꯑꯃꯗ ꯅꯣꯂꯦꯖ ꯌꯥꯝꯅ ꯂꯩꯕꯅ ꯃꯔꯨ ꯑꯣꯏꯔꯛꯇꯦ꯫ ꯃꯁꯥꯃꯛꯄꯨ ꯅꯨꯡꯁꯤꯕ ꯀꯔꯤꯒꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯈꯪꯕꯅ ꯑꯁꯦꯡꯕ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯃꯤ꯫ ꯇꯔꯨꯛꯁꯨꯕꯗ, ꯗ ꯔꯥꯏꯠ ꯋꯦ ꯇꯨ ꯆꯦꯟꯖ꯫ ꯑꯆꯨꯝꯕ ꯂꯝꯕꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯧꯕꯗ ꯆꯥꯎꯅ ꯈꯟꯕꯗ ꯅꯠꯇꯦ, ꯑꯄꯤꯛꯄ ꯈꯣꯡꯊꯥꯡꯗꯒꯤꯅꯤ꯫ ꯑꯂꯥꯏꯕ ꯑꯃꯕꯨ ꯄꯥꯏꯕꯗꯒꯤꯅꯤ꯫ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯆꯠꯄ ꯅꯪꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯆꯥꯡ ꯅꯥꯏꯕꯒꯤ ꯈꯨꯠꯂꯥꯏꯅꯤ꯫ ꯇꯔꯦꯠꯁꯨꯕꯗ, ꯁ꯭ꯇꯔꯦꯡꯊ ꯗꯖꯟꯠ ꯁ꯭ꯇꯥꯔꯠ ꯏꯟ ꯗ ꯕꯣꯗꯤ, ꯏꯠ ꯁ꯭ꯇꯥꯔꯠ ꯏꯟ ꯗ ꯃꯥꯏꯟꯗ꯫ ꯄꯥꯡꯒꯜ ꯍꯛꯆꯥꯡꯗꯒꯤ ꯅꯠꯇꯦ, ꯋꯥꯈꯜꯗꯒꯤ ꯑꯣꯏ꯫ ꯑꯀꯟꯕ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯊꯕꯛꯇ ꯌꯥꯝꯅ ꯁꯨꯕꯗ ꯅꯠꯇꯦ, ꯑꯀꯟꯕ ꯑꯃ ꯑꯣꯏꯕ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯁꯥꯅ ꯏꯁꯥꯃꯛꯇ ꯊꯃꯣꯏ ꯁꯦꯡꯕꯗꯅꯤ꯫ ꯅꯤꯡꯁꯤꯡꯉꯨ, ꯑꯅꯥꯕ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅ ꯅꯠꯇꯦ, ꯃꯤꯁꯛ ꯑꯗꯨꯅ ꯀꯔꯤ ꯍꯩꯅꯕꯤ ꯁꯦꯝꯂꯤ ꯍꯥꯏꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯍꯣꯡꯕ ꯃꯄꯥꯟꯗ ꯑꯇꯣꯞꯄꯗ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗ ꯅꯠꯇꯦ, ꯑꯍꯣꯡꯕ ꯅꯪꯒꯤ ꯃꯅꯨꯡꯗ ꯅꯁꯥꯅ ꯅꯁꯥꯃꯛꯇ ꯊꯕꯛ ꯂꯩꯊꯣꯛꯇꯕꯗꯒꯤ ꯑꯣꯏ꯫ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯪꯅ ꯁꯤ ꯐꯥꯎꯕ ꯌꯦꯡꯂꯕꯅꯤꯅ ꯑꯩꯅ ꯈꯪꯂꯦ ꯅꯪ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤ ꯅꯠꯇ꯭ꯔꯒ ꯌꯦꯡꯂꯤ꯫ ꯅꯪꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯔꯕ ꯅꯠꯇ꯭ꯔꯒ ꯌꯦꯡꯂꯕ ꯇꯨꯡꯗ ꯅꯪꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯅꯪꯕꯨ ꯅꯥꯒꯗꯕꯗꯒꯤ ꯀꯟꯒꯅꯤ꯫ ꯅꯪꯕꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯃꯤꯁꯛ ꯑꯃꯅ ꯋꯥꯈꯜꯕꯨ ꯍꯣꯡꯗꯣꯛꯄꯗꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯅꯨꯡꯉꯥꯏꯇꯕꯅ ꯃꯍꯥꯛꯄꯨ ꯅꯝꯊꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏ ꯏꯁꯥꯃꯛꯄꯨ ꯅꯨꯡꯁꯤꯗꯦ꯫ ꯏꯁꯥꯃꯛꯄꯨ ꯂꯨꯅ ꯀꯔꯝꯅ ꯇꯧꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯆꯥꯗꯦ, ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗꯦ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯃꯗꯤ ꯋꯥꯈꯜ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯍꯩꯅꯕꯤꯕꯨ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯗꯕꯅꯤ ꯈꯜꯂꯤ꯫ ꯑꯇꯟꯕ ꯑꯁꯣꯟꯕꯅ ꯅꯪꯒꯤ ꯊꯧꯅꯥ, ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯃꯥꯡꯍꯜꯂꯤ꯫ ꯃꯔꯝꯁꯤꯅ ꯂꯥꯛꯑꯣꯏꯗꯕ ꯑꯅꯥꯕꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ꯫ ꯍꯤꯗꯥꯛ ꯁꯨꯞꯅꯇꯒꯤ ꯑꯅꯥꯕꯕꯨ ꯅꯝꯊꯩ꯫ ꯑꯁꯦꯡꯕꯗꯤ ꯑꯅꯥꯕ ꯅꯝꯊꯕ ꯅꯪꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ, ꯅꯁꯥꯃꯛꯄꯨ ꯅꯨꯡꯁꯤꯕꯅ ꯑꯅꯥꯕ ꯂꯥꯛꯍꯟꯗꯕꯒꯤ ꯃꯔꯝ ꯑꯣꯏ꯫ ꯑꯩꯈꯣই ꯐꯠꯇꯕ ꯍꯩꯅꯕꯤꯕꯨ ꯍꯣꯡꯗꯣꯛꯄ ꯇꯥꯒꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯑꯄꯤꯛꯄ ꯂꯝꯆꯠꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕ ꯇꯥꯒꯅꯤ꯫ ꯅꯪꯅ ꯅꯁꯥꯃꯛꯄꯨ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯛꯄꯗꯒꯤ ꯑꯅꯥꯕꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯤꯡꯁꯤꯡꯉꯨ, ꯅꯪ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅ ꯅꯪ ꯅꯥꯔꯤꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯨꯡꯇꯤꯒꯤ ꯍꯩꯅꯕꯤ, ꯅꯪꯅ ꯊꯥꯖꯕ ꯑꯅꯥꯕ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯅꯤ ꯈꯟꯕꯅ ꯅꯪ ꯅꯥꯔꯤꯕꯅꯤ꯫ ꯖꯤꯟꯁ ꯂꯣꯗ ꯗ ꯒꯟ, ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯄꯨꯜꯁ ꯗ ꯇ꯭ꯔꯤꯒꯔ꯫ ꯑꯅꯥꯕ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯅꯤ ꯍꯥꯏꯕ ꯃꯄꯨꯡ ꯐꯥꯅ ꯑꯆꯨꯝꯕ ꯅꯠꯇꯦ, ꯑꯗꯨꯒ ꯃꯤꯁꯛ ꯑꯃꯕꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯖꯤꯟꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯛ ꯑꯃꯕꯨ ꯁꯣꯏꯗꯅ ꯅꯥꯍꯜꯂꯤ, ꯑꯗꯨꯕꯨ ꯑꯅꯥꯕ ꯀꯔꯝꯕ ꯃꯇꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯒꯅꯤ ꯍꯥꯏꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯋꯥ ꯂꯩꯊꯣꯛꯄꯒꯤ ꯍꯩꯅꯕꯤꯅ ꯑꯣꯏ꯫ ꯁꯥꯏꯟꯁꯅ ꯍꯥꯏ, ꯆꯥꯍꯩꯗꯕ ꯆꯥꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯋꯥꯈꯜ ꯀꯔꯝꯅ ꯈꯜꯂꯤ? ꯇꯨꯝꯕ ꯃꯇꯝ ꯅꯥꯏꯗꯕ ꯅꯨꯡꯇꯤꯒꯤ ꯍꯩꯅꯕꯤꯅ ꯃꯤꯁꯛ ꯑꯃꯒꯤ ꯅꯥꯕꯒꯤ ꯃꯔꯝ ꯆꯥꯎꯅ ꯑꯣꯏꯍꯜꯂꯤ꯫ ꯃꯔꯝꯁꯤꯅ ꯃꯤꯁꯛ ꯑꯃꯒꯤ ꯆꯍꯤ ꯌꯥꯝꯂꯕꯁꯨ ꯅꯥꯗꯦ꯫ ꯃꯤꯁꯛ ꯑꯃꯅ ꯆꯍꯤ ꯂꯤꯛꯂꯕꯁꯨ ꯑꯅꯥꯕꯅ ꯌꯣꯝꯁꯤꯜꯂꯒ ꯍꯤꯡꯉꯤ꯫ ꯒꯨꯂꯤ ꯑꯅꯥꯕꯒꯤ ꯁꯤꯝꯇꯣꯝꯁꯤꯡꯕꯨ ꯉꯥꯛꯏ꯫ ꯃꯤꯁꯛ ꯑꯃꯒꯤ ꯍꯩꯅꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯉꯥꯛꯏ꯫ ꯃꯤꯁꯛ ꯑꯃꯅ ꯃꯁꯥꯃꯛꯄꯨ ꯅꯨꯡꯁꯤꯔꯛꯄꯗꯒꯤ ꯃꯁꯥꯃꯛꯇ ꯑꯋꯥꯕ ꯑꯣꯏꯔꯛꯀꯗꯕ ꯊꯕꯛ ꯇꯧꯗꯦ꯫ ꯆꯥꯡ ꯅꯥꯏꯅ ꯆꯥꯕ, ꯇꯨꯝꯕ, ꯆꯠꯄ, ꯁꯣꯔ ꯍꯣꯟꯕ, ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯍꯟꯕ, ꯄꯥꯡꯒꯜ ꯀꯜꯍꯟꯕꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯈꯜꯂꯛꯏ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯂꯥꯞꯊꯣꯛꯅꯔꯛꯏ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯃꯇꯝꯗꯁꯨ ꯍꯤꯡꯕ ꯉꯝꯂꯛꯏ꯫ ꯑꯋꯥꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯩꯔꯛꯇꯦ꯫ ꯃꯁꯥꯃꯛꯇ ꯅꯨꯡꯁꯤꯗꯕ, ꯃꯁꯥꯅ ꯃꯁꯥꯃꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯕ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯈꯔ꯫ ꯑꯅꯥꯕꯗꯤ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯗꯦ, ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯏ꯫ ꯑꯁꯦꯡꯕꯗꯤ ꯑꯅꯥꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯈꯜꯂꯤ, ꯑꯅꯥꯕ ꯄꯣꯛꯂꯛꯄꯗꯒꯤ ꯆꯦꯜꯂꯛꯏ꯫
ꯄꯣꯛꯂꯛꯄꯗꯒꯤ ꯑꯅꯥꯕ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯍꯦꯟꯒꯠꯍꯟꯕ ꯃꯤꯁꯛ ꯑꯃꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯑꯣꯏꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏ ꯍꯤꯗꯥꯛꯅ ꯑꯅꯥꯕ ꯐꯍꯜꯂꯤ꯫ ꯑꯁꯦꯡꯕ ꯍꯤꯗꯥꯛ ꯑꯅꯥꯕ ꯅꯝꯊꯩ, ꯇꯨꯡ ꯀꯣꯏꯅ ꯑꯅꯥꯕ ꯐꯍꯟꯕ ꯍꯩꯅꯕꯤꯅ ꯑꯣꯏ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯆꯤꯟꯇꯥꯗꯤ ꯃꯤꯒꯤ ꯄꯤꯊꯣꯛꯅꯔꯛꯄꯅꯤ, ꯑꯁꯦꯡꯕ ꯄꯤꯊꯣꯛꯅꯔꯛꯄ ꯅꯠꯇꯦ꯫ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯃꯤꯁꯛ ꯑꯃꯅ ꯃꯁꯥꯃꯛꯄꯨ ꯈꯪꯅꯕ ꯍꯣꯠꯅꯗꯕꯗꯒꯤ ꯑꯣꯏꯍꯜꯂꯤ꯫ ꯃꯤꯁꯛ ꯑꯃꯅ ꯍꯥꯏ, ꯍꯣꯏ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯇꯧꯗꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯁꯦꯡꯕ ꯑꯅꯥꯕ ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯒ ꯂꯥꯛꯇꯦ꯫ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕ ꯂꯥꯏꯕꯛꯀꯤ ꯃꯇꯨꯡ ꯏꯜꯂꯤ꯫ ꯑꯁꯦꯡꯕ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕ ꯗꯤꯁꯤꯄ꯭ꯂꯤꯟꯕꯨ ꯉꯥꯛꯅ ꯆꯠꯄꯗꯒꯤ ꯑꯣꯏ꯫ ꯑꯍꯜ ꯑꯣꯏꯔꯛꯂꯕꯗꯤ ꯑꯁꯣꯟꯕ ꯑꯣꯏꯔꯛꯄ ꯁꯣꯏꯗꯕꯅꯤ꯫ ꯑꯁꯦꯡꯕ ꯑꯁꯣꯟꯕ ꯋꯥꯈꯜꯗꯒꯤ ꯍꯥꯟꯅ ꯍꯧꯏ, ꯑꯍꯜ ꯑꯣꯏꯔꯛꯄꯗ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯩꯇꯦ꯫ ꯑꯁꯦꯡꯕ ꯑꯇꯟꯕꯅ ꯋꯥꯡꯅ ꯊꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯁꯥꯅ ꯃꯁꯥꯃꯛꯇ ꯅꯨꯡꯁꯤꯗ꯭ꯔꯒ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕ ꯉꯝꯂꯣꯏ꯫ ꯉꯥꯏꯈꯣ, ꯑꯌꯥꯛꯄ ꯋꯥ ꯈꯔ ꯍꯥꯏꯔꯦ ꯍꯥꯏꯅ ꯆꯦꯟꯈꯤꯅꯨ꯫ ꯁꯥꯎꯅꯨ, ꯅꯪ ꯁꯥꯎꯐꯝ ꯊꯣꯛꯇꯦ, ꯃꯔꯝ ꯆꯥꯗꯦ꯫ ꯅꯪꯒ ꯑꯩꯒ ꯂꯥꯎꯅꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ, ꯏꯃꯨꯡ ꯃꯅꯨꯡꯗ, ꯂꯥꯏꯕꯛꯇ ꯀꯔꯝꯅ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ? ꯉꯁꯤꯃꯛ ꯍꯣꯡꯗꯣꯛꯀꯅꯤ ꯈꯟꯕ ꯋꯥꯈꯜ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯋꯥꯈꯜ ꯑꯃ ꯑꯣꯏ꯫ ꯍꯣꯡꯗꯣꯛꯄ ꯌꯥꯝꯅ ꯂꯥꯏ꯫ ꯂꯨꯍꯟꯒꯗꯕꯗꯤ ꯅꯪꯒ ꯑꯩꯒꯅꯅꯤ꯫ ꯀꯅꯥꯅꯁꯨ ꯑꯅꯥꯕ ꯑꯁꯣꯟꯕ ꯑꯃ ꯑꯣꯏꯕ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯗꯦ꯫ ꯀꯅꯥꯅꯁꯨ ꯑꯌꯨꯛ ꯍꯧꯒꯠꯄꯒ ꯍꯥꯏꯗꯦ, ꯑꯩ ꯉꯁꯤ ꯑꯁꯣꯟꯕ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯍꯥꯏꯗꯦ, ꯑꯩ ꯉꯁꯤ ꯑꯅꯥꯕ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯑꯀꯟꯕ ꯑꯃ ꯑꯣꯏꯅꯤꯡꯉꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯍꯤꯡꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯇꯥꯅꯤꯡꯗꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯅ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯂꯛꯄꯒ ꯂꯣꯏꯅꯅ ꯃꯇꯝ ꯑꯃꯗ ꯃꯤꯁꯛ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯀꯟꯕ, ꯅꯥꯗꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯐꯝꯗ ꯑꯁꯣꯟꯕ, ꯑꯅꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯏ꯫ ꯆꯤꯟꯇꯥ, ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯗꯨꯅ ꯍꯤꯡꯉꯤ꯫ ꯑꯇꯣꯞꯄꯒꯤ ꯃꯈꯥꯗ, ꯑꯇꯣꯞꯄꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯈꯜꯒꯤ ꯃꯈꯥꯗ ꯍꯤꯡꯕ ꯍꯧꯔꯛꯏ꯫ ꯁꯤ ꯀꯔꯤꯅꯣ? ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯅꯥꯕꯒ ꯅꯥꯗꯕꯒꯒꯤ ꯃꯔꯛꯇ ꯅꯥꯗꯕꯕꯨ ꯆꯨꯁ ꯇꯧꯗꯦ꯫ ꯃꯍꯥꯛ ꯋꯥ ꯂꯩꯊꯣꯛꯄ ꯍꯌꯦꯡꯗ ꯏꯟꯊꯔꯒ ꯄꯨꯟꯁꯤ ꯍꯤꯡꯉꯤ꯫ ꯃꯍꯥꯛ ꯑꯋꯥꯕꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯩ꯫ ꯁꯤꯗꯒꯤ ꯃꯤꯁꯛ ꯑꯃꯒꯤ ꯑꯃꯥꯡꯕ, ꯃꯤꯈꯥ ꯄꯣꯟꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯍꯧꯔꯛꯏ꯫ ꯃꯈꯣꯜ ꯊꯣꯛꯇꯅ ꯇꯨꯃꯤꯟꯅ, ꯄꯨꯝꯅꯃꯛꯇꯒꯤ ꯁꯥꯊꯤꯅꯤꯡꯉꯥꯏ, ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥ꯫ ꯑꯩꯈꯣꯏꯅ ꯋꯥ ꯂꯩꯊꯣꯛꯄꯗ ꯅꯠꯇꯦ꯫ ꯀꯤꯅꯤꯡꯉꯥꯏꯗꯤ ꯀꯅꯥꯅꯁꯨ ꯑꯃꯨꯛꯇꯪ ꯐꯥꯎꯕ ꯋꯥꯍꯪ ꯍꯪꯐꯝ ꯊꯣꯛꯏ ꯅꯤꯡꯁꯤꯡꯗꯕ, ꯋꯥꯍꯪ ꯍꯪꯕꯕꯨ ꯃꯔꯨ ꯑꯣꯏꯗꯕꯅꯤ ꯈꯟꯕꯗꯒꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯍꯪꯗꯦ, ꯑꯩ ꯀꯔꯤꯒꯤ ꯊꯕꯛ ꯂꯩꯊꯣꯛꯂꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯍꯪꯗꯦ, ꯑꯩ ꯀꯔꯤꯒꯤ ꯍꯌꯦꯡ ꯇꯧꯅꯤ ꯍꯥꯏꯕꯗ ꯊꯥꯖꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯪ ꯍꯪꯗꯦ, ꯑꯩ ꯏꯁꯥꯃꯛꯄꯨ ꯀꯔꯤꯒꯤ ꯈꯪꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯪ ꯍꯪꯗꯦ, ꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯍꯩꯅꯕꯤꯁꯤꯕꯨ ꯍꯣꯡꯗꯣꯛꯄꯒꯤ ꯂꯝꯕꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯊꯕꯛ ꯂꯩꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯏ ꯑꯩ ꯍꯌꯦꯡ ꯇꯧꯒꯅꯤ꯫ ꯁꯨꯝ ꯇꯧꯅ ꯃꯊꯪꯒꯤ ꯋꯤꯛ ꯌꯧꯁꯤꯜꯂꯛꯏ꯫ ꯎꯅ ꯊꯕꯛ ꯂꯩꯊꯣꯛꯄ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯏ꯫ ꯃꯈꯣꯜꯗꯤ ꯊꯣꯛꯇꯦ, ꯀꯅꯥꯅꯁꯨ ꯈꯪꯗꯦ, ꯀꯅꯥꯅꯁꯨ ꯎꯗꯦ꯫ ꯑꯃꯥꯡꯕꯗꯤ ꯃꯍꯥꯛꯇ ꯅꯠꯇꯅ ꯃꯤꯁꯛ ꯑꯃꯅ ꯃꯁꯥ ꯃꯊꯣꯝꯇ ꯃꯥꯡꯕ ꯑꯣꯏꯕ ꯌꯥꯝꯅ ꯑꯆꯧꯕ ꯋꯥꯐꯝ ꯑꯣꯏꯗꯦ꯫ ꯃꯤꯁꯛ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯑꯇꯣꯞꯄꯕꯨ ꯃꯥꯡꯕ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝ ꯑꯣꯏꯔꯛꯂꯕꯗꯤ ꯁꯤ ꯈꯪꯗꯕ, ꯍꯣꯡꯗꯣꯛꯇꯕ ꯌꯥꯗꯕ ꯃꯔꯝ ꯑꯣꯏꯔꯛꯏ꯫ ꯉꯁꯤꯒꯤ ꯆꯠꯅꯕꯤꯗ ꯑꯆꯧꯕ ꯋꯥꯅ ꯄꯤꯛꯅ ꯈꯜꯂꯤ, ꯑꯄꯤꯛꯄ ꯋꯥꯅ ꯆꯥꯎꯅ ꯈꯜꯂꯤ꯫ ꯑꯄꯤꯛꯄꯅꯤ ꯈꯜꯂꯤꯕ ꯏꯁꯥꯃꯛꯄꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯒꯨꯝꯕ ꯋꯥꯐꯝꯁꯤꯕꯨ ꯊꯧꯑꯣꯏꯗꯕꯗꯒꯤ ꯃꯤꯁꯛ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯋꯥꯈꯜꯗ ꯉꯝꯃꯣꯏ ꯈꯟꯕ ꯋꯥꯈꯜꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯈꯜꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯕꯛ ꯁꯪꯗꯕꯅꯅꯤ, ꯃꯇꯝ ꯂꯩꯇꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯋꯥꯈꯜꯒꯤ ꯃꯈꯨꯝ ꯊꯤꯡꯖꯤꯟꯕꯅ ꯑꯣꯏ, ꯋꯥꯍꯪ ꯍꯪꯕꯗ ꯊꯤꯡꯕꯗꯒꯤ ꯑꯣꯏ꯫ ꯑꯁꯦꯡꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯇꯝ ꯂꯤꯛꯄꯅ ꯅꯠꯇꯦ, ꯊꯕꯛ ꯆꯤꯟꯕꯅ ꯅꯠꯇꯦ, ꯃꯇꯝꯅ ꯑꯣꯏꯗꯦ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯋꯥꯈꯜ ꯈꯟꯕ ꯍꯩꯇꯕꯅ ꯑꯣꯏ꯫ ꯃꯤ ꯑꯃꯅ ꯄꯥꯡꯒꯜ ꯀꯜꯂꯤ, ꯃꯤ ꯑꯃꯅ ꯄꯥꯡꯒꯜ ꯁꯣꯜꯂꯤ꯫ ꯈꯦꯠꯅꯕ ꯃꯇꯝ ꯋꯥꯠꯄꯅ ꯑꯣꯏꯗꯦ, ꯈꯦꯠꯅꯕ ꯋꯥꯈꯜꯒꯤ ꯈꯦꯠꯅꯕꯅ ꯑꯣꯏ꯫ ꯈꯦꯠꯅꯕ ꯏꯁꯥꯒꯤ ꯏꯊꯧ ꯃꯁꯛ ꯈꯪꯗꯕꯗꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯃꯛꯀꯤ ꯃꯔꯝꯅ ꯑꯣꯏꯔꯒ ꯑꯁꯣꯟꯕ, ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯣꯟꯕ, ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕ ꯌꯥꯖꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯃꯔꯝ ꯊꯤ, ꯑꯇꯣꯞꯄ ꯃꯤ, ꯂꯥꯏꯕꯛ, ꯆꯍꯤ, ꯑꯋꯥꯕꯗ ꯃꯔꯝ ꯊꯤ, ꯃꯔꯥꯜ ꯁꯤꯖꯤꯜꯂꯤ꯫ ꯃꯔꯝꯗꯤ ꯏꯁꯥꯃꯛꯅ ꯎꯅꯕ ꯍꯣꯠꯅꯕ ꯄꯨꯝꯅꯃꯛꯇꯒꯤ ꯑꯋꯥꯕ ꯇꯧꯅꯤꯡꯗꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯃꯅ ꯄꯥꯡꯒꯜ ꯍꯛꯆꯥꯡꯗꯒꯤ ꯍꯧꯗꯦ, ꯋꯥꯈꯜꯗꯒꯤ ꯍꯧꯏ ꯍꯥꯏꯕ ꯈꯪꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯤꯁꯛ ꯑꯃꯒꯤ ꯄꯨꯟꯁꯤꯗ, ꯂꯩꯕꯥꯛ ꯑꯃꯒꯤ ꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏꯗꯕ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯍꯧꯔꯛꯀꯅꯤ꯫ ꯋꯥꯈꯜ ꯍꯣꯡꯗꯣꯛꯄꯒ ꯆꯠꯅꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯣꯔꯛꯄ ꯍꯧꯔꯛꯏ꯫ ꯃꯤꯁꯛ ꯑꯃꯅ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯆꯥꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯁꯥꯃꯛꯅꯁꯨ ꯌꯥꯖꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯆꯥꯅ ꯇꯨꯝꯕꯒꯤ ꯃꯔꯨꯑꯣꯏꯕ ꯈꯪꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛꯇꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯗꯤ ꯃꯤꯁꯛ ꯑꯃꯅ ꯃꯁꯥꯃꯛꯇꯒꯤ ꯆꯦꯟꯕꯒꯤ ꯃꯐꯝꯗ ꯃꯁꯥꯃꯛꯄꯨ ꯈꯪꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯀꯟꯕ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯊꯕꯛꯇ ꯄꯪꯁꯨꯗ ꯁꯨꯕ ꯅꯠꯇꯦ꯫ ꯑꯀꯟꯕ ꯑꯃ ꯑꯣꯏꯕ ꯅꯨꯡꯇꯤꯒꯤ ꯃꯤꯁꯛ ꯑꯃꯅ ꯃꯁꯥꯃꯛꯇꯒꯤ ꯑꯣꯏꯗꯕꯗ ꯊꯥꯖꯕꯗ ꯂꯩꯊꯣꯔꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯥꯅ ꯃꯁꯥꯃꯛꯇ ꯊꯃꯣꯏ ꯁꯦꯡꯕꯗꯅꯤ꯫ ꯇꯁꯦꯡꯅ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯀꯟꯕ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ
ꯍꯩꯅꯕꯤ ꯍꯣꯡꯗꯣꯛꯄ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯦ ꯈꯜꯂꯒꯗꯤ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯍꯜꯂꯔꯣꯏꯁꯤ꯫ ꯃꯔꯝꯗꯤ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯕꯨ ꯀꯜꯍꯜꯂꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯑꯋꯥꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯅꯝꯊꯔꯒ ꯊꯝꯕ ꯉꯝꯗꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯒ ꯅꯪꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯊꯧꯒꯠꯀꯅꯤ ꯅꯠꯇ꯭ꯔꯒ ꯉꯁꯤꯃꯛ ꯇꯧꯕ ꯍꯧꯒꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅꯗꯤ ꯅꯪꯅ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯤꯁꯛ ꯑꯃꯅ ꯄꯨꯟꯁꯤꯗ ꯃꯊꯧꯗꯥꯡ ꯀꯔꯝꯅ ꯂꯧꯔꯛꯏ? ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯡꯒꯅꯤ ꯀꯤꯕꯅ, ꯑꯗꯨꯕꯨ ꯃꯥꯡꯗ꯭ꯔꯤꯉꯩꯗ ꯅꯤꯡꯁꯤꯡꯅꯗꯦ꯫ ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯂꯕ ꯇꯨꯡꯗ ꯃꯤꯀꯞ ꯊꯣꯛꯏ꯫ ꯂꯩꯅꯔꯤꯕ ꯃꯔꯤ, ꯈꯪꯅ ꯆꯥꯟꯅꯔꯤꯕ ꯃꯔꯤ ꯂꯥꯞꯊꯣꯛꯅꯔꯛꯂꯕ ꯇꯨꯡꯗ, ꯍꯛꯆꯥꯡꯅ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯕ ꯇꯨꯡꯗ, ꯃꯁꯥꯃꯛꯄꯨ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯂꯦꯞꯄꯗ ꯑꯇꯣꯞꯄꯒ ꯋꯥꯠꯅ ꯎꯔꯛꯂꯕ ꯇꯨꯡꯗ꯫ ꯑꯗꯨꯕꯨ ꯃꯁꯥꯃꯛꯄꯨ ꯅꯨꯡꯁꯤꯕ ꯃꯤ ꯍꯥꯟꯅꯗꯒꯤ ꯆꯦꯛꯁꯤꯜꯂꯤ, ꯃꯔꯝꯁꯤꯅ ꯆꯍꯤ ꯌꯥꯝꯂꯕꯁꯨ ꯑꯅꯥꯕ ꯌꯥꯝꯅ ꯂꯤꯛꯅ ꯂꯥꯛꯏ꯫ ꯅꯪꯅ ꯎꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯋꯥꯁꯤ ꯍꯧꯖꯤꯛꯁꯨ ꯑꯣꯏꯗꯕꯅꯤ ꯍꯥꯏꯔꯝꯒꯅꯤ꯫ ꯉꯥꯏꯈꯣ, ꯃꯁꯥꯃꯛꯄꯨ ꯅꯨꯡꯁꯤꯕ ꯃꯤꯅ ꯈꯪꯏ, ꯑꯩ ꯋꯥ ꯂꯩꯊꯣꯛꯄꯒꯤ ꯍꯩꯅꯕꯤꯕꯨ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯆꯍꯤ 5 ꯃꯇꯨꯡꯗ ꯑꯩ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯃꯔꯝꯗꯤ ꯑꯁꯦꯡꯕ ꯅꯣꯂꯦꯖꯅ ꯂꯧꯁꯤꯡꯅ ꯀꯅꯥ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯗꯣꯛꯇꯦ꯫ ꯃꯤꯁꯛ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ, ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈꯪꯍꯧꯗꯕ ꯆꯩꯊꯦꯡ, ꯃꯁꯥꯃꯛꯀꯤ ꯃꯤ, ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯊꯣꯛꯂꯒ ꯃꯍꯥꯛꯅ ꯍꯣꯡꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯃꯇꯝꯗ ꯇꯛꯁꯤ ꯁꯣꯜꯂꯤ ꯅꯠꯇ꯭ꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯁꯥꯃꯛꯄꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯔꯛꯏ꯫ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯏ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯖꯪꯛ ꯐꯨꯗ ꯍꯥꯏꯕꯗꯤ ꯊꯥꯎ ꯆꯦꯟꯕ ꯆꯤꯟꯖꯥꯛ, ꯆꯤꯞꯁ, ꯀꯨꯔꯀꯨꯔꯦ, ꯑꯏꯪꯕ ꯊꯛꯄ, ꯍꯛꯆꯥꯡꯅ ꯇꯨꯝꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ꯫ ꯆꯣꯀ꯭ꯂꯦꯠ, ꯀꯦꯛ, ꯃꯣꯃꯣꯁ, ꯄꯤꯠꯖꯥ, ꯖꯪꯛ ꯐꯨꯗ ꯆꯥꯕꯗ ꯍꯥꯎꯏ, ꯆꯤꯅꯤ ꯌꯥꯝꯅ ꯍꯥꯞꯄꯤ, ꯊꯨꯝ ꯌꯥꯝꯅ ꯍꯥꯞꯄꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯃꯥꯡꯏ꯫ ꯐꯥꯏꯕꯔ, ꯄ꯭ꯔꯣꯇꯤꯟ ꯂꯤꯛꯏ, ꯌꯥꯡꯅ ꯆꯥꯅꯤꯡꯕ ꯄꯣꯛꯍꯜꯂꯤ꯫ ꯃꯍꯥꯛ ꯍꯛꯆꯥꯡꯗ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯊꯤꯖꯤꯟꯗꯦ, ꯍꯥꯎꯕꯒꯤꯇ ꯑꯣꯏꯅ ꯁꯦꯝꯃꯤ꯫ ꯖꯪꯛ ꯐꯨꯗ ꯃꯤꯕꯨ ꯅꯣꯏꯍꯜꯂꯤ, ꯗꯥꯏꯕꯦꯇꯤꯁ, BP ꯆꯥꯡ ꯋꯥꯡꯍꯟꯕꯒꯤ ꯃꯔꯝ ꯑꯣꯏ, ꯑꯇꯟꯕ, ꯑꯋꯥꯕ, ꯆꯤꯟꯇꯥꯕꯨ ꯍꯦꯟꯒꯠꯍꯜꯂꯤ, ꯍꯛꯆꯥꯡꯕꯨ ꯇꯞꯅ ꯇꯞꯅ ꯑꯁꯣꯟꯕ ꯑꯃꯗ ꯑꯣꯟꯊꯣꯛꯏ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯪꯅ 10K ꯌꯧꯍꯜꯂꯕꯗꯤ ꯀꯔꯝꯕ ꯆꯤꯟꯖꯥꯛꯇ ꯀꯔꯤ ꯃꯆꯜ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯚꯤꯗꯤꯑꯣ ꯁꯦꯝꯂꯛꯀꯅꯤ꯫ ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯀꯣꯃꯦꯟꯇꯅ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯦꯡꯕꯅ 10K ꯌꯧꯒꯅꯤ꯫ ꯃꯤꯁꯛ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯂꯝꯆꯠꯀꯤ ꯃꯔꯝꯗ ꯋꯥꯍꯪ ꯍꯪꯂꯕꯗꯤ ꯃꯁꯥꯃꯛꯄꯨ ꯂꯥꯜꯂꯤ ꯍꯥꯏꯗꯦ꯫ ꯃꯥ ꯋꯥ ꯂꯩꯊꯣꯛꯏ, ꯑꯇꯣꯞꯄꯗ ꯃꯇꯝꯗ ꯃꯔꯥꯜ ꯁꯤꯖꯤꯜꯂꯤ꯫ ꯍꯥꯏ, ꯑꯇꯣꯞꯄꯁꯨ ꯇꯧꯅꯗꯦ, ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗ꯭ꯔꯕꯁꯨ ꯃꯤ ꯅꯥꯅꯗꯦ꯫ ꯁꯤꯒꯨꯝꯕ ꯋꯥ ꯀꯌꯥ ꯍꯥꯏꯅꯩ꯫ ꯑꯇꯣꯞꯄ ꯆꯥꯡ ꯇꯧꯅꯕ ꯂꯥꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅꯤ ꯍꯥꯏꯔꯒ ꯋꯥ ꯂꯩꯊꯣꯛꯀꯅꯨ꯫ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯅꯠꯇꯦ꯫ ꯅꯁꯥꯃꯛꯇ ꯋꯥꯍꯪ ꯍꯪꯉꯨ, ꯑꯇꯣꯞꯄ ꯑꯃꯅ ꯀꯔꯤꯒꯤ ꯂꯤꯛꯅ ꯅꯥꯔꯤꯕꯅꯣ? ꯀꯔꯤꯒꯤ ꯀꯜꯂꯤꯕꯅꯣ? ꯅꯁꯥꯃꯛꯇ ꯋꯥꯍꯪ ꯍꯪꯉꯨ, ꯃꯍꯥꯛꯅ ꯉꯝꯂꯒ ꯑꯩ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃ ꯑꯣꯏꯍꯟꯕ ꯌꯥꯝꯅ ꯑꯆꯧꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯆꯧꯕꯗꯤ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯟꯗꯕꯗꯅꯤ꯫ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯑꯌꯨꯛꯇ ꯆꯠꯄ ꯌꯥꯝꯅ ꯂꯥꯏ꯫ ꯁꯤꯗꯒꯤ ꯅꯪꯅ ꯆꯥꯡ ꯅꯥꯏꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯔꯛꯀꯅꯤ꯫ ꯃꯤꯁꯛ ꯑꯃꯅ ꯃꯁꯥꯃꯛꯇ ꯅꯝꯊꯔꯤ ꯈꯪꯂꯛꯄꯗꯒꯤ ꯃꯁꯥꯃꯛꯄꯨ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯏ꯫ ꯋꯥꯈꯜꯅ ꯍꯥꯏ, ꯑꯩ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯀꯅꯤ, ꯍꯛꯆꯥꯡꯅꯗꯤ ꯍꯧꯒꯠꯍꯟꯗꯦ꯫ ꯁꯤ ꯅꯁꯥꯃꯛꯇ ꯉꯝꯗꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ꯫ ꯑꯇꯣꯞꯄꯗꯒꯤ ꯉꯝꯕ ꯃꯔꯨ ꯑꯣꯏꯗꯦ, ꯃꯤꯁꯛ ꯑꯃꯅ ꯃꯁꯥꯃꯛꯇꯒꯤ ꯉꯝꯕ ꯃꯔꯨ ꯑꯣꯏ꯫ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯠꯇꯦ꯫ ꯆꯥꯔꯕꯗꯤ ꯅꯪ ꯅꯁꯥꯃꯛꯄꯨ ꯉꯝꯕ ꯃꯤ ꯅꯠꯇꯦ꯫ ꯐꯠꯇꯦ ꯆꯥꯗꯕ ꯉꯝꯃꯤ꯫ ꯁꯤꯅ ꯃꯤ ꯑꯃꯅꯃꯁꯥꯃꯛꯇ ꯉꯝꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ꯫ ꯇꯥꯅꯤꯡꯗꯕ ꯋꯥꯗꯤ ꯃꯤꯁꯛ ꯑꯃꯅ ꯍꯣꯡꯗꯣꯔꯛꯄ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ, ꯔꯤꯜꯁ ꯌꯦꯡꯂꯒ ꯑꯣꯏꯗꯦ꯫ ꯃꯤꯁꯛ ꯑꯃꯅ ꯑꯍꯣꯡꯕ ꯃꯁꯥꯃꯛꯄꯨ ꯅꯨꯡꯁꯤꯕ ꯍꯩꯔꯛꯄꯗꯒꯤ ꯑꯣꯏꯔꯛꯏ꯫ ꯅꯨꯡꯁꯤꯕ ꯍꯩꯔꯛꯄ ꯃꯁꯥꯃꯛꯄꯨ ꯈꯪꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯑꯣꯏꯔꯛꯏ꯫ ꯑꯩ ꯅꯪꯕꯨ ꯍꯣꯡꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯩ ꯅꯪꯕꯨ ꯍꯣꯡꯗꯣꯛꯄ ꯀꯌꯥ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯗꯤ ꯅꯤꯡꯁꯤꯡꯍꯟꯕ ꯉꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯜꯁꯤꯅ ꯅꯪꯕꯨ ꯍꯣꯡꯗꯣꯛꯍꯟꯕ ꯉꯝꯒꯅꯤ ꯈꯜꯂꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧ, ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯣꯜꯗ ꯊꯝꯃꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯅꯤꯡꯁꯤꯡꯒꯗꯕ ꯅꯁꯥꯃꯛꯇ ꯍꯣꯡꯗꯣꯛꯄꯗ ꯊꯤꯡꯕ ꯉꯝꯂꯣꯏꯗꯕ ꯂꯝꯕꯤ 10 ꯈꯛ꯫ ꯑꯍꯥꯟꯕꯗ ꯅꯤꯡꯁꯤꯡꯉꯨ, ꯑꯃꯨꯛꯇ ꯄꯨꯝꯅꯃꯛ ꯍꯣꯡꯗꯣꯛꯄ ꯌꯥꯗꯦ꯫ ꯑꯅꯤꯁꯨꯕꯗ ꯀꯩꯗꯧꯅꯨꯡꯗ ꯈꯟꯒꯅꯨ, ꯉꯁꯤ ꯄꯨꯝꯅꯃꯛ ꯍꯣꯡꯗꯣꯛꯀꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯅꯤꯡꯁꯤꯡꯉꯨ, ꯅꯨꯡꯇꯤꯒꯤ ꯑꯄꯤꯛꯄ ꯍꯣꯠꯅꯖꯃꯜꯅ ꯑꯆꯧꯕ ꯑꯍꯣꯡꯕ ꯄꯨꯔꯛꯏ꯫ ꯃꯔꯤꯁꯨꯕꯗ ꯏꯁꯥꯃꯛꯄꯨ ꯈꯪꯕ, ꯏꯁꯥꯃꯛꯄꯨ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯃꯔꯨ ꯑꯣꯏ꯫ ꯃꯉꯥꯁꯨꯕꯗ ꯑꯅꯧꯕ ꯑꯌꯨꯛ, ꯑꯅꯧꯕ ꯅꯨꯃꯤꯠ ꯄꯨꯝꯕ ꯏꯁꯥꯃꯛꯄꯨ ꯍꯦꯟꯅ ꯃꯉꯥꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯍꯥꯞꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯅꯤ꯫ ꯇꯔꯨꯛꯁꯨꯕꯗ ꯅꯤꯡꯁꯤꯡꯉꯨ, ꯉꯁꯤꯒꯤ ꯍꯣꯠꯅꯖꯃꯜ ꯍꯌꯦꯡꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯣꯏ꯫ ꯇꯔꯦꯠꯁꯨꯕꯗ ꯑꯄꯤꯛꯄ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯒꯤ ꯃꯇꯣꯟ ꯌꯧꯅ ꯀꯥꯕ ꯉꯝꯍꯜꯂꯤ꯫ ꯅꯤꯄꯥꯟꯁꯨꯕꯗ ꯅꯪꯅ ꯉꯁꯤ ꯊꯥꯗꯣꯛꯂꯤꯕ ꯐꯠꯇꯕ ꯍꯩꯅꯕꯤ ꯅꯪꯒꯤ ꯂꯥꯛꯀꯗꯕ ꯃꯥꯏꯄꯥꯛꯄꯒꯤ ꯃꯔꯝ ꯑꯣꯏ꯫ ꯃꯥꯄꯜꯁꯨꯕꯗ ꯅꯁꯥꯃꯛꯀ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯑꯃ ꯑꯣꯏꯌꯨ, ꯁꯤꯃꯛ ꯑꯁꯦꯡꯕ ꯄꯥꯡꯒꯜꯅꯤ꯫ ꯇꯔꯥꯁꯨꯕꯗ ꯃꯥꯏꯊꯤꯕ ꯐꯪꯅꯗꯅ ꯃꯥꯏꯄꯥꯛꯄ ꯑꯣꯏꯊꯣꯛꯇꯦ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯪꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯗ ꯅꯁꯥꯃꯛꯄꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯈꯜꯂꯒꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯆꯥꯎꯈꯠꯍꯟꯕꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯀꯔꯝꯅ ꯆꯥꯎꯈꯠꯍꯟꯒꯅꯤ? ꯅꯪꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯍꯟꯖꯤꯟꯅ ꯌꯦꯡꯂꯒꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏ꯫ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯣꯃꯦꯟꯇ, ꯑꯇꯣꯞꯄꯗꯁꯨ ꯌꯦꯡꯅꯕ ꯍꯥꯏꯔꯁꯨ
ꯅꯠꯇ꯭ꯔꯒ ꯁꯦꯌꯔꯒꯤ ꯑꯣꯞꯁꯟꯁꯨ ꯌꯥꯎꯒꯅꯤ꯫ ꯑꯗꯨꯗ ꯁꯦꯌꯔ ꯇꯧꯔꯒ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯑꯣꯟꯕ ꯂꯥꯛꯀꯅꯤ꯫ ꯅꯪꯅ ꯉꯁꯤ ꯅꯁꯥꯃꯛꯄꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯊꯝꯕꯒꯤꯗꯃꯛ ꯀꯔꯤ ꯈꯣꯡꯊꯥꯡ ꯊꯥꯡꯒꯅꯤ? ꯀꯣꯃꯦꯟꯇ ꯁꯣꯏꯗꯅ ꯍꯥꯏꯔꯛꯎ꯫ ꯊꯥꯒꯠꯆꯔꯤ꯫